lens hapsilake lens hapsilakangi view na I see videos there ma'am aina sigi aina pairiba MI gi selfie stick aduga tripod si aina chingthokpe yade na videos aina haijagibane adu chingthokpe ya lerme adu ma'am video hapcharage keno hangtogi myam gi mina duje gi product sine Manipur da ji phone dagi mobile phone dagi block to ba myam ama ai ju isama yauna ai mobile phone dai block to bune do mobile phone dai block to da changba season ba nuai ga da accessories khara ne sijimaga sije first si hana yeng se sije lens ne do moi gi Amazon gi packaging je kitang phajade si gi pochi da di ado manung da kai yauge kamain to ge have do yeng mina se do sama manung ji da kairaga pochi saina kairam me manung ji kairaga sigi clip se ma panda thoga lerame ado tek te dagi se dama gi bill yaure atopa video kwate gi yaudre sigi box ga tane de se prade manung de army ji moi manung de army ji sijine yam phajana pack torga hape sigi manung da mu hape ado sida mu yaure ado sigi hangtoga kei no kamain to buno do ulage adi sida khar nakshala makhum male si ai je to pochi makhum ma soina makhum moi hapire ago lens lere lens sisini yamna keno tawna go yamna si paibada si plastic nate yot akoi gi yot ki feeling ama di phawa yot oibro oidabra di khangre do hana leithoga lere aduga wide angle lens haiba mane moina haije adai fish eye haiba mane sina maningi makhum haije hambe sina wide angle lens sigi achouba sina wide angle lens se thare wide angle lens na se thare aduga sina macro hai sina se thare macro lens sigi lothoni si lere lothoni do sismaina maya ka tholaga maya jismaina ka tholaga se sismaina napsan gi doine toruga smaina magi wide angle oibagi sida curvature ama lakpu ure ta sana yamna fajaba yamna faba product ne khoi mobile phone dagi khoi block to kangu gi wide angle gi effect ama sigi lens dagi soidana phangba ngani ado mamanju yamna tangbana te dum ai link hapcharage ma'am soidana try to bio aina मैम येंगा जो लाइबजे कई लेजी पैसा दो ममन होंगबा लेरगा मुगन फरक थागद्रा फत्तबा प्रोडक्ट लादी न खलगा इन रिव्यू मैम तोरगा सी पोचे लाइबने अर मैम ना रिव्यू मैम दो पाबगी अवाबदो आइना कोकनबा ना इन सी वीडियो जे सेमजबने सी वीडियो जे आई इसाना लेरगा येंगा कांदा पोचे आई रिक्स ने इन याम चाव रिक्स फलमद्रगा दे पैसा दो मांग दुने दो समाइना फरमबसे जे नुवाइदना मैम दा शेयर तौजबने आइगी सिगी keno je selfie stick ka tripod ko punba sigi khoi gi mobile gi khakki oiba sigi MI gi sigi product se number da ngai gi ai lens si je seasonaraga ai tawda hapsarage me music sida uri business ai gi normal iPhone 7 dagi number magi iPhone 7 gi masagi lens dagi number video footage ne roga sigi je aina thangal da khoi gi measure khul de leiru bane sigi pot se mana mamandi kitang henjal lobo male lising amaga chani लिसिंग अमगा चनी लो होवे सिगी प्रोडक्ट सिगी सिदा सिदा यावरिसिना माइ केनो ने ना हाय सि गिम्बल नते मे को आई जो गिम्बल मालम में हमबदा द सि गिम्बल नते सि ट्राइपॉड का सेल्फी स्टिक जा सि होई रिमोट अमा माइ सिदा यावे सिजना होई ब्लूटूथ ने माइ सिजे USB ना चार्ज तो गदबा सिदा USB चार्जिंग तो बम यावरे और बैटरी लाइफ याम सांग चले हाय सिजे ब्लूटूथ रिसीवर खतने होई कैमरा जे के नि ब्लूटूथ तगी तोर ऑन ऑफ तोरगा होई सेल्फी के का लोबदा नुवाइबा स्टार्ट ऑफ तो बियाबा दुम बनेना हाय अदो सिगी जे साइगी आई सिगी लेंस से सिगी वाइड एंगल लेंस से पांजे लगा क्याम वाइड एंगल पीबा ngam ge habdo ai myam da ji ucher ke haduga myam na si pot se product se leiba kanai natra kan di habdo myam line ji urni ai si je thinjala ke ji maina clip tore myam hana uba view duga wide angle gi view music myam ubiramani ai si je chamanaba distance ne na dum thamido sida yawrai je si chi magi combine torga season nagadagi habagi manual macha am yawai sida
ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯋꯥꯔꯅꯤꯡ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯣꯄꯤꯔꯥꯏꯠ ꯀꯩꯀꯥ ꯃꯁꯥꯒꯤ ꯌꯥꯝ ꯌꯥꯎꯔꯦ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩ ꯍꯥꯡꯇꯣꯔꯛꯑꯒꯦ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯐꯣꯟ ꯈꯛꯇꯒꯤꯅꯦ ꯑꯇꯣꯞꯄꯒꯤ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯤꯁꯦ ꯐꯤꯠ ꯇꯧꯁꯤꯟꯒꯗꯕ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯗ꯭ꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯍꯥꯡꯇꯣꯛꯑꯒ ꯖꯁ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟꯅꯦ ꯑꯩꯒꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯅ ꯐꯣꯟꯁꯦ ꯍꯥꯞꯅꯤꯡꯕ ꯐꯣꯟ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯁꯤ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟꯁꯦ ꯃꯥꯒꯤ ꯁꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯁꯤꯒꯤ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯕ ꯑꯇꯩ ꯑꯩꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕꯗꯤ ꯌꯥꯝ ꯀꯜꯂꯦꯕ ꯁꯤꯗꯤ ꯌꯥꯝꯅ ꯀꯟꯗꯦ ꯑꯗꯨꯒ ꯒ꯭ꯔꯤꯞꯇꯤ ꯑꯗꯨꯝ ꯁꯤꯒꯤ ꯃꯥꯏ ꯔꯕꯔꯒꯤ ꯇꯥꯏꯞꯇ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯒ꯭ꯔꯤꯞꯇꯤ ꯌꯥꯝ ꯐꯖꯅ ꯄꯤ ꯁꯤ ꯄ꯭ꯔꯗꯛꯁꯤꯃꯁꯨ ꯐꯣꯟꯗꯒꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯇꯧꯕ ꯀꯥꯡꯕꯨꯒꯤꯗꯤ ꯁꯤꯃꯁꯨ ꯂꯩꯕ ꯑꯗꯨꯝ ꯌꯥꯝ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯏꯕꯁꯨ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯕꯗꯁꯨꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯟꯁꯀꯦꯞꯇ ꯅꯝꯒꯦꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕꯒꯤꯁꯨ ꯁꯤꯒꯤ ꯐꯣꯟꯒꯤ ꯑꯦꯗꯖꯁꯃꯦꯟ ꯇꯧꯔꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯁꯨ ꯑꯗꯨꯝ ꯁꯤ ꯌꯥꯔꯦ ꯁꯤ ꯁꯣꯝꯗ ꯈꯤꯇꯪ ꯏꯟꯊꯣꯛꯄꯤꯔꯛꯑꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯀꯨꯝꯕ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯈꯠꯂꯒ ꯁꯤ ꯑꯗꯨꯝ ꯄꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯒ꯭ꯔꯤꯞꯁꯦ ꯄꯣꯠꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯄ꯭रीमिꯌꯝ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯑꯗꯨꯝ ꯐꯤꯜ ꯇꯧꯋꯦ ꯄꯥꯏꯕ ꯀꯥꯟꯗ ꯄ꯭ꯔꯗꯛꯁꯦ ꯑꯗꯨꯒ ꯁꯤ ꯂꯧꯊꯣꯛꯑꯁꯤ ꯑꯗꯨꯒ ꯁꯤ ꯃꯥꯒꯤ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯀꯌꯥꯝꯅ ꯍꯣꯜ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯁꯤ ꯇ꯭ꯔꯥꯏꯄꯣꯠꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯅꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯃꯅꯤꯡꯁꯤꯗꯁꯨ ꯔꯕꯔ ꯌꯥꯎꯋꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯇꯣꯏꯅꯦ ꯁꯤꯁꯦ ꯍꯥꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯤꯟꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯊꯣꯏꯅꯀꯤ ꯐꯣꯟꯁꯦ ꯁꯣꯝ ꯁꯥꯏꯗꯇ ꯑꯩꯅ ꯄꯩꯊꯍꯜꯂꯤꯁꯦ ꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯄꯩꯔꯞ ꯊꯝꯃꯤꯁꯦ ꯃꯥ ꯄꯩꯔꯀꯥꯟꯗꯁꯨ ꯕꯦꯂꯦꯟꯁꯁꯤ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯈꯛꯀꯤꯅꯦ ꯑꯗꯣ ꯁꯤ ꯁꯦꯟꯇꯔ ꯆꯥꯗꯕꯤꯗ ꯊꯝꯕꯗꯐꯥꯎ ꯁꯤ ꯕꯦꯂꯦꯟꯁꯁꯦ ꯐꯖꯅ ꯄꯨꯕ ꯉꯝꯃꯦ ꯃꯌꯥꯏ ꯆꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯃꯦꯖꯣꯔ ꯈꯨꯜꯗ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟ ꯑꯃꯈꯛꯇ ꯐꯪꯕꯅꯦ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯈꯛꯇ ꯃꯌꯥꯝ ꯊꯤꯕꯤꯌꯣ ꯑꯩꯅ ꯗꯨꯀꯥꯟꯗꯣ ꯑꯩꯅ ꯃꯃꯤꯡ ꯀꯩꯀꯥ ꯍꯥꯏꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯔꯛꯇꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯍꯥꯏꯖꯔꯔꯣꯏꯒꯦ ꯀꯩꯒꯤꯅೋ ꯑꯗꯨꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥꯅ ꯄ꯭ꯔꯗꯛꯁꯤꯒꯤ ꯃꯃꯜꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯌꯣꯟꯕꯗꯨꯗ ꯃꯥ ꯑꯗꯨꯒꯤꯔ ꯑꯗꯨꯃ ꯑꯩ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯂꯦꯟꯁꯁꯦ ꯑꯃꯨꯛ ꯂꯧꯊꯣꯔꯛꯀꯦ ꯂꯦꯟꯁꯁꯦ ꯂꯧꯊꯣꯔꯛꯑꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯂꯦꯟꯁ ꯂꯧꯊꯣꯛꯑꯦ ꯁꯨꯃꯥꯏꯅ ꯂꯦꯟꯁ ꯍꯥꯞꯆꯤꯜꯂꯛꯀꯦ ꯂꯦꯟꯁ ꯍꯥꯞꯆꯤꯜꯂꯛꯀꯥꯟꯒꯤ ꯚ꯭ꯌꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯂꯦꯟꯁ ꯂꯧꯊꯣꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯁꯤꯒꯤ ꯂꯦꯟꯁꯁꯦ ꯑꯩ ꯍꯥꯏꯂꯤ ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯑꯩꯈꯣꯏ ꯐꯣꯟꯗꯒꯤ ꯕ꯭ꯂꯣꯛ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯐꯣꯟꯗꯒꯤ ꯕ꯭ꯂꯣꯛ ꯇꯧꯅꯔꯤ ꯁꯤ ꯐꯖꯅ ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯦꯟꯁꯁꯦ 3K ꯂꯦꯟꯁ ꯑꯩ ꯂꯤꯡꯛ ꯃꯈꯥꯗ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯤꯡꯛꯇꯒꯤ ꯇꯧꯔꯒ ꯆꯪꯉꯒ ꯂꯩꯕꯤꯌꯣ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯃꯣꯏ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯀ꯭ꯔꯦꯗꯤꯠ ꯇꯧꯕꯤꯔꯒꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯂꯤꯡꯛꯇꯒꯤ ꯂꯩꯕꯤꯔꯒꯗꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯁꯨ MIꯒꯤ ꯁꯤ ꯄ꯭ꯔꯗꯛꯁꯤꯁꯨ ꯌꯥꯝ ꯐꯩ ꯁꯤꯗꯤ ꯑꯩ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯅꯠꯇꯕꯅꯤ나 ꯑꯩ ꯂꯤꯡꯛ ꯍꯥꯞꯆꯔꯔꯣꯏꯒꯦ ꯊꯪꯒꯥꯜ ꯕꯖꯥꯔ ꯃꯦꯖꯣꯔ ꯈꯨꯜꯗꯒꯤ ꯂꯩꯕꯅꯦ ꯃꯌꯥꯝ ꯆꯠꯂꯒ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯁꯤꯃꯁꯨ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯍꯥꯏꯂꯤ ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯑꯩꯈꯣꯏ ꯐꯣꯟꯅ ꯀꯦꯃꯦꯔꯥ ꯇꯥꯡꯕ ꯂꯩꯔꯒ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯇꯧꯕ ꯅꯠꯇꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯐꯣꯟꯗꯒꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯇꯧꯕꯁꯤꯡꯒꯤꯗꯤ ꯁꯤꯒꯤ ꯂꯦꯟꯁꯁꯦ ꯃꯥꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯗ ꯀꯩꯝꯇ ꯔꯤꯗꯛꯁꯟ ꯂꯩꯇꯦ ꯂꯦꯟꯁꯁꯦ ꯍꯥꯞꯄꯀꯥꯟꯗ ꯑꯩ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯑꯩ ꯚꯤꯗꯤꯑꯣꯗ ꯎꯠꯆꯕꯗꯨꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯒꯤꯝꯕꯜ ꯃꯥꯟꯕ ꯒꯤꯝꯕꯜ ꯃꯥꯟꯕ ꯑꯗꯨꯒ ꯒꯤꯝꯕꯜꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯃꯒ ꯁꯦꯜꯐꯤ ꯁ꯭ꯇꯤꯛ ꯀ ꯀꯩꯅꯣꯒꯅꯦ ꯍꯥꯏ ꯃꯣꯏꯁꯦ ꯇ꯭ꯔꯥꯏꯄꯣꯠꯀ ꯑꯗꯣ ꯁꯤ ꯁꯥꯡꯇꯣꯛ ꯁꯥꯡꯖꯤꯟ ꯌꯥꯗꯦ ꯌꯥꯝ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯇꯅꯕ ꯁꯤ ꯁꯥꯡꯇꯣꯛ ꯁꯥꯡꯖꯤꯟ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁꯥꯏꯖꯁꯤꯗ ꯄꯥꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯦꯟꯁꯁꯦ ꯃꯌꯥꯝ ꯑꯩ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯀꯦ ꯐ꯭ꯔꯟꯠ ꯀꯦꯝꯗ ꯍꯥꯞꯄꯒꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯐ꯭ꯔꯟꯠ ꯀꯦꯝꯗ ꯍꯥꯞꯄꯀꯥꯟꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯔꯞ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯨꯇꯦꯖꯁꯦ ꯑꯃ ꯂꯩ ꯑꯗꯣ ꯑꯗꯨꯝ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯦꯝ ꯗꯤꯁꯇꯦꯟꯁꯇ ꯊꯝꯕꯅꯦ ꯂꯦꯟꯁꯁꯦ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯆꯦꯟꯖ ꯑꯃ ꯐꯪꯉꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯃꯥꯒꯤ ꯑꯃ ꯍꯥꯏꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯅꯝꯒꯗꯧꯅꯣ ꯑꯗꯨ ꯍꯩꯇꯕꯅꯤꯅ ꯑꯩ ꯑꯗꯨꯝꯗꯤ ꯍꯥꯞꯆꯔꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟꯇ ꯀꯔꯤ ꯀꯃꯥꯏꯅ ꯍꯦꯟꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯒꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩ ꯃꯅꯤꯄꯨꯔꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯕꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤ 26,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀ꯭ꯔꯣꯁ ꯇꯧꯖꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ
ꯁꯤꯡꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯑꯩꯗꯤ ꯒꯤꯐ ꯑꯋꯦꯁꯦ 50K ꯇꯧꯒꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯗꯨꯅꯤ ꯑꯗꯣ ꯍꯟꯗꯛꯁꯦ ꯃꯥꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯃꯥꯅ 30K ꯌꯧꯕ ꯀꯥꯟꯗ ꯒꯤꯐ ꯑꯋꯦ ꯑꯃꯇꯪ ꯃꯥ ꯁ꯭ꯄꯣꯟꯁꯔ ꯇꯧꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯤꯔꯦ ꯑꯗꯣ ꯏꯅꯥꯎꯗꯨꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯩ 28K ꯌꯧꯕ ꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯇ 3 lucky winner ꯈꯟꯖꯔꯒ ꯃꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯗꯕ ꯑꯥꯏꯇꯦꯝꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯣ ꯃꯌꯥꯝꯗ ꯑꯩ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ